ꯃꯁꯤꯡꯁꯦ ꯏꯁꯥꯅ ꯑꯦꯛꯁꯄꯦꯛ ꯇꯧꯈꯤꯕꯗꯨꯒ ꯀꯌꯥꯝ ꯈꯦꯠꯅꯩ ꯅꯠꯇ꯭ꯔꯒ ꯈꯦꯠꯅꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯛꯑꯣ. Number one da si masigi akhoi ngasi haigadra ahumlak subase aigi oina ahumlak suba maipak pani sagolband gi history da aham bani mase historic haigadra 1972 dagi statehood fangba da music aham ba thangna smaina ahumlak ka base sagolband gi prajana thajaba ma thamnam handak masing se am chawna lei se wakan da di lai ba khoina chahi manga sida or even last 10 years sida khoina pangdhoki ba thabak thoram mayam si development da ne khoina yam onjan na mai onjan na khoina tawgi base aduna madu development do khoina phajana khoi pangdhok pangam gi bra na kanjai now akhoi next target si handaki chahi manga sida di akhoi sagolband si hena chakhatpa amukka hena kano tawba do perhaps the most developed constituency have do madu por pangam na ba khona na begin na jais